Medeng tabiriba pumna magpu Gorbachev ta ahan magta taram na okchuri ngasi su anauba nongmaiji numit ama lakpaga loinana mayamna hangbirakhiba wangsing amadi ibirakpa comment sing ga video du budun lakchuri ngasi gi video su miyeng tabiriba singa video su like to sin biram amadi share to biram ngasi gi video si matang asta hujari gi video su loiba phawba tang miyeng tabi ngasi ahan bada lokachariba comment asidi wahidur rahman na dobirakpani bro overall high battery camera gaming da for about under 20k amaga 20k to 25 amatanga suggest to biro India gi poibada domna hangbirei ba lupa lising kun fawgi makha da leiba aduga lupa lising kun dagina kun manga fawgi manung da leiba afaba phone amam tang suggest to biro amadi India gi oiba phone India gi oiba company haijabata gadi Micromax kumba lava gumba company khara natana India gi oiba company di laiti ayamba leiriba mobile company sing asi China gumbana ayamba uni tawe dubo domna Chinese mobile nataba pambi ba taragadi Samsung gi M53 hariba phone asi lupa lising kun gi range ta lupa offer galunya naiba yaba phone ni hariba phone asi adom yingibe aduna taba topa amatanga haijaba taragadi Chinese brand di ore dubo Realme GT Neo 3T hariba phone asi so lupa lising kun nga pau gi range sa leiba afaba huziki oina leiba yaba Snapdragon 870 ni chiba yauriba phone amani haina dubo comment asi pau bijeri mathangda lokachariba comment asina Sarun mayeng bamna to birakpani bro nan Chinese phone gi video amta sembiro hoi adomna haibiba si hojiki matamda rumor ama haijaba tare koi gi Chinese mobile sing India da gi ban tawgani haibigi sigumba rumor atya sitabu khumuna maram orida mayam asi pakhatna ba mi paina ba soi da makki pokna bagi mawong da comment soi da makki to birakpa mali maram di China ngasi gi video asi da lokachariba comment sing asida yam drabada Chinese mobile sing matang da panba comment sing asi adum thengnaje hairiba Chinese mobile sing asi India da gi thinglagani haibagi chapchaba official ba pawdi leikhe dubu rumor oina mayam tanariba sugumna taba phangbiba taragasu karigumba domna Chinese mobile mamangda leikiba natragan sinnakiba oiba taragasu thingiba matamda thoidokna problem leiroi amasung Chinese mobile nataba topa company sing matangda su video semna ba hona jarki haiduna dongdi comment asigi pawkumsu dijeri mathangda lokachariba comment asina chongba sarang themna tobirakpani channel asigi mateng dagi under 15k da mobile Samsung F23 leijare yamna hujiki oina disinabra yam nungai oiraklagadi khangde aduga bro 20000 na leiba yaba amtang haibiro Xiaomi nataba camera da nungai ba oina adumna haibiriba Samsung F23 hariba phone asi lupa lising kun tramanga fawgi range da offer gi matamda lupa lising tramathoi fawda uba phangkiba aba Snapdragon 750 yawa processor yawa phone ama oibana maram oiraga long lasting oina sinabada su thodona problem leiroi wabir ganu haina thamjegi loinana lupa lising kun fawbada leiba yaba lupa अखोगी नन चाइनीज फोन अमतंग हाइजो हाइपतारदी Xiaomi गुम नतबा हाइजो बतारदी ममांग सोइन पंजाकिबा Samsung की M53 हाइबा फोन असि हिजिकी मतमदा ऑफर गा लोइना रुपा लिसिंग 35 कुन गी रेंज ता उबो फंगला फोन अमनि हाइना दोंगी गमे असि की पाकुम पिजरी लोइना मखा तान हाइबिरेबसि ममांग की संडे दा वीडियो थागलक्तबदो यामन नुआइजदे याम थेंगा फाव माइजबनि अदुबो फंगदबदुदा कइगुम्बा प्रॉब्लम अमा सोइदना लेरंगबनि हाइना खजि अदु हक्चांग नुआइतबा ओइरंबसिदा थमोइ सेंग नुआइजदे याम थेना हक्चांग फगतपा ओबिदुना वीडियो थागतपा अमदि इसागी तवदबा तवदे यादबा चिनबा थबक कया पंथोक ngam bo adom na pibireba koi yaipa paujel haibitare so mongol pibirakpa sigi damak tu thagachaba phongdok chari mamang ni sakyo video adudi ekoi gi sunday adudi laibok thibadagi chang ki pibam asu khitang noi tabana maram oiraga video thagatpa ngam hautre masigi damak tu mamang da amasung mamang gi video da so ina phongdok chal habni amasung masigi video asi u yenggiriba mayam punamak da so masigi damak ta ngakpi na bugi damak ta amuk hanna so mayang ni phamda nolok chai mathangda lokachariba comment asina Lenny yumlem bamna tobirakpani bro OnePlus Nord C2 Lite haidaba mali ga Realme 9 Pro ga karam bana hena fagani amukta haibiro adomna haibiriba phone ani asida yawriba processor asidi Snapdragon 695 haiba chapmanaba processor yawba taraga su aigi repa suggest tawju haiba taraga di OnePlus Nord C2 Lite haiba phone asina hena sinabada amadi camera gi mataga su sengba uba phangigani haina dongi comment asigi paukum bijari mathangda lokachariba comment asina yaifaba yumkhai bamna tobirakpani Redmi Note 10s se yadre MI UI 13 hack update tawbade camera use tawbada kanda chappe game sanaba nate Facebook WhatsApp YouTube khara toina sinai atai di kasu sinadi aduga phone se yam sagatle hanadagi kaigino sibu amta haibiro adomna haibireba Redmi Note 10s haiba phone asi ekoi ke camera da sengi amasung phai haiduna mamangda yamna leina khiba yamna maming chat khiba phone amakani haiba phone asida MI UI
13 लाख मतमदा कैमरा हांगबा मतमदा नत्रगन अतोप अतोप थबक सिंग तौ मतमदा सागलिम सुसिनबदा चप्पी हारिबसे सॉफ्टवेयर गी बग सोइदन ओइगनी अदोमना 13 MIUI 13 अपडेट तौरिबा अदु फोनदा प्रॉब्लम लेबा सोइदन ओइगनी हाइना निंजै अदुना मतम खरदा ngaibio अतोप सॉफ्टवेयर अपडेट अमा लाख मतमदा फगतिगद्रा हाइना निंजबग लोइना अदोंगी वहांगसी पाखुम पिजरी लोइना करिगुम्बा मसिदसु हेना नुंगाइतबा मसुं सिनबदा नुंगाइरतबा लेबा तारगदी अदोंगी फोन अदुमतंग रीसेट तौथोपिबन हेन फगनी हाइना अदोंगी कमेंट असिगी पाखुम पिजरी मथंगदा लखचरिबा कमेंट असिना मिस्टर पीके ना तौबिरकपनि ब्रो सैमसंग की सीरीज AMF की कंपैरिजन वीडियो अमता सेंबिरो होय अदोमना हाइबिरेबा सैमसंग की A series M series अमसुंग F series हारिबा फोनसिंग असिगी मतांगसु कंपैरिजन वीडियो न चिंबा सेंबा ngamna bokna jarke haiduna adongi comment asigi pakhum su bijani mathangda lokhachariba comment asina kunsi sinthana to birakuni da MI what say price hantarak khidra diwali gi adomna haibireba MI what size karamba MI gi mi revolt kumba ebataragadi masi soidana mukki price hantarak gani adomna kari gumba koge phone natragana atop atop gadget sing leina budamukta yingbiramba taragadi chaliba diwali fawgi mamang asida leiriba sales sing asida leibi hokuna paidi hena kudong sagani kari gumba hariba matam asida kita chonda kiba thokba taragadi maman hengat kiba yai maram aduna offer ki matam asida leibi hoba soidana mukki adongi akoba option oigani haina ahan bugi comment asigi pakhum pizari loidana makhata na handi ibasi thingkragadi kari ibam erakani bro adom hangire ibasi Chinese mobile sing matang da mamang hangire kiba wang adugi makha chatharak pa male kari gumba India dagi Chinese mobile sing asi thingki pa taraga su mamang de yolamba adomna mamang chatale hoba phone sing dadi thodokna problem lai roi maram di hariba phone sing adu da support toriba India gi network band sing adu loi mak su yaubna maram oraga adom gi phone sing adu matam khragi oi su sinaba adu mak ya ki gani haina adom gi comment asigi pawkhum bijai mathangda lokhachariba comment asina Liza Lilika haina ipirame bro mobile EMI gi matang da khara haibio khara khangjani mobile EMI gi matang da video sembirak nabagi da makta mamang da su hangbiraki ba comment sing yaukrabani adubu masi mayam na common oina khangnaraba wafam ama oiramgadra haiduna masi gi da makta video semja da bani adubu adom na hangbirai ba mobile EMI lo ba hairiba si ekoi gi adom na lobi ba phone adu adom tangkak naina tha ki oina kuthang da thiraga adom gi paisa adu machit thiduna phone adu leibagi kudam aduni EMI da longnari ba si adubu masi lawda bane dei hena fagani haina tamjage maramdi offer gi matamda adom na no cost EMI gi matamda leibi hoba taragadi thodona problem lairoi aduna taba taragadi 14% dagina 18% natrona 20% phawbada company singna bank singna interest rate haptuna adongi phone adagi mamal adu henkatna lowkiba habasi adongi paisa adu arembada manghan bani haina ningjabaga loinana yari makhai di EMI si no cost EMI leiba matamda phone leibi nabagi tamakta wana view loinana adomna haibirei EMI gi matangda video ama tungana sem ngamna ba bana jaba wana jaraki haiduna adongi comment asigi paw bijari mathangda lokhachariba comment asina kam saini ibirame bro OnePlus phone gi se complaint yam chai aina sum YouTube ubada screen gi problem na chingbada kamai tawbuno aduga 30k to 50k gi banungda processor amadi camera sing ba khara suggest tawbiro Samsung ga MI ga nataba adomna hanbada hangbirei ba OnePlus ki phone sing asi problem khara lei hairi pasi OnePlus Note 2 natana atopa phone sing gi thidokna problem yamna lei khiba ta khiba phangjade adu OnePlus Note 2 su kargumba unit khara da natana atopa da sinaba matamda thidokna problem lei kidai no juji nazariba phone asisu OnePlus Note 2 ne aduna masi adongi laibuk tasu lai haijaba tare adomna laiba unit adu da problem ne bataragadi masi problem masi thingna basu yai adubo adomna makhata na hangbiraiba 30 dagina 50k fawgi manungda laiba afaba phone haijaba taragadi rupa lising kuntra manga plugin kuntra dagina yakai fawbada ekoi Samsung nataba haina thambirame adu tar adugumba phone oiba taragadi ekoi wa Apple ki iPhone 12 kumba natangna iPhone 12 mini kumba si adomna camera da hena pambiba camera make singba phone pambiba taragadi Apple iPhone 12 asi offer ga loina hojik lupa lising yankai gi range ta musung yankai gi makha do ba phangba phone amani maduna haiba phone asi lebi na dong da makta kudong sagani haina kam asi gi pawkhum su pijari mathang da lokhachariba comment asina da abungna tawbiyo bro first comment ni aina pin tawbiyo Realme 30 watt oirambadagi 120 watt adapter upgrade lakhre Oppo su adu mangai 20 watt oirambadagi 65 watt ta upgrade lakhre aduga Samsung and iPhone ani sidi 20 watt 25 watt ta dum taw leire sahi khudingi upgrade lakte kai bino sigu masi sengna haijaba taragadi ekoi ge Samsung isu 67 watt fawbagi charger di laikhrabane adu hoji commercial oina paktakna na sinaba phangriba si company singna ekoi ge cost cutting haijaba tare ekoi company da hena profit ainabagi damakta khudong saba yingbada masi mayam da thungandabani masi thodopa problem leibagi damakta company singna pidabadi nate masida khudongna problem lengai leiti haina dumi comment asigi pawkum bijai mathangda lokhachariba comment asina
तौरकनी गेमिंग MI Note 11 Pro से पाइबा दुम नुंगाइगद्रा गेम सानबदा नुंगाइगद्रा MI Note 11 Pro की मरमदा खरा खितंग हाइबियो नेक्स्ट संडे ngaijram gi adomna mathangi संडे ngaibiram ba hai ngai to bimal khangbo chari loina adomna hangbiraibe MI Note 11 Pro hairiba phone ase agi marup amana sum ase hairiba phone asimak sinari masi thoidungna problem di laite game sanaba matam da bagi Battleground Mobile India na chingba sanaba matam da adumak fazana sanabi yai adubu masi mamang sutta user khara na masi complaint leiba sagali hitting issue lei haibna chingba taga khungduna maram oirga hairiba phone ase gi mahutta topa phone ma OnePlus Note C Lite natragana Realme GT Neo 3T gumba phone ani yengbibana hena dom damakta kudong sagani haina comment asigi pakum so pijari masini ngasige mayam na hangbiraki bawang sing amadi birakpa comment sing da video sibu miyeng tabiriba amadi video sita comment to biraki ba mayam puna mapusu ai mic edit hai ngai tan thaga chaba kongdok chari adom na tung da su mobile phone sing matang da natragana technology ka mari lena ba khangmin bawang sing iba tar ga su ngasigi video ki comment section da sing choi choi tan ibiram loina na channel asida pipining ba suggestion le ga su ngasigi video ki comment section da sing choi choi de ibiram mayam na ibirakpa comment sing amadi hangbiraka bawang sing loina na anobo video ama pudun laksagi ngasigi oina di video sing matang asida lo sinjari tungda anoba video amada amuk thengnar si matam adu fawi namak tagi mayam puna maktigi kaina bagi atak nizeri